ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯖꯥꯃꯤꯅꯤꯅ: ꯏꯅꯝꯃ, ꯍꯣ ꯏꯅꯝꯃ, ꯀꯅꯥꯝ ꯂꯩꯇꯕ ꯖꯥꯠꯂꯅꯦ? ꯃꯂꯥꯇꯤꯅ: ꯑꯍꯩꯃꯥ, ꯖꯥꯃꯤꯅꯤꯌꯥ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯥꯎ ꯏꯅꯝꯃ꯫ ꯏꯁꯦ ꯂꯦꯞꯇꯅ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯣ? ꯀꯥꯈꯠꯂꯛꯎꯅꯦ, ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯁꯤꯁꯦ꯫ ꯀꯩ ꯂꯩꯔꯒꯦ? ꯁꯤꯗ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ? ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ ꯅꯪꯕꯣ? ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯦ, ꯑꯗ ꯉꯥꯏꯍꯥꯛ ꯆꯪꯉꯝꯒꯦ ꯍꯥꯏꯗꯅ ꯆꯪꯂꯛꯄꯅꯤ꯫ ꯏꯕꯦꯝꯃ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯅꯅꯝꯃꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯒꯦ ꯍꯥꯏꯅ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯅꯣꯅꯦ? ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯇꯦꯗ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕ ꯃꯤ ꯑꯃꯠꯇ ꯊꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯀꯩꯅꯣ, ꯍꯥꯟꯅꯒꯤ ꯑꯗꯨꯅ ꯀꯝꯗꯧꯈ꯭ꯔꯕ? ꯑꯁ, ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯍꯦꯛ ꯇꯧꯔꯗꯅ ꯁꯦꯜꯅ ꯄꯥꯝꯂꯤꯕ, ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯗꯨꯗꯅꯦ ꯑꯗꯨꯝ ꯇꯥꯟꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯅꯣꯏ ꯑꯗꯨꯝ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯃꯤꯁꯤꯅꯅꯦ ꯍꯦꯛ ꯈꯔ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯔꯒ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯁꯍꯔ ꯃꯆꯥꯁꯤꯡꯁꯤꯗꯤ ꯁꯦꯜꯅ ꯄꯥꯝꯂꯤꯕ, ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ, ꯑꯗꯨꯅ ꯇꯜꯂꯦꯅꯦ, ꯈꯨꯡꯒꯪꯗꯒꯤꯅ ꯐꯩꯅ ꯇꯧꯕꯅꯤ꯫ ꯑꯩ ꯈꯪꯉꯦ, ꯏꯅꯝꯃꯅ ꯄꯥꯝꯂꯤꯕ ꯃꯤꯗꯣ ꯂꯩꯒꯅꯤ, ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯁꯤꯜꯂꯛꯂꯒꯦ꯫ ꯂꯩꯕꯨ ꯂꯩꯒꯗ꯭ꯔꯣ? ꯂꯩꯅꯤ, ꯏꯅꯝꯃ, ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯋꯥꯔꯨꯅꯨ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯄꯟꯊꯍꯜꯂꯛꯂꯅꯨ꯫ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯉꯨ ꯌꯥꯗꯦ꯫ ꯑꯗꯨꯅ ꯅꯅꯝꯃꯅ ꯂꯣꯏꯅ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯋꯥꯔꯤꯅꯤ꯫ ꯏꯅꯝꯃ, ꯑꯗꯨꯒꯤꯗꯤꯅꯦ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯌꯥꯅꯕ ꯁꯤꯜꯂꯛꯂꯒꯦ꯫ ꯏꯁ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯁꯦꯜꯁꯦ ꯈꯔ ꯑꯗꯨꯝ ꯄꯥꯏꯁꯤꯟꯈ꯭ꯔꯣꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯁꯦꯜ ꯋꯥꯠꯇꯕꯒꯤ ꯍꯧꯅꯕꯤ ꯐꯤꯖꯤꯗ ꯌꯦꯞꯂꯤꯕ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯒ ꯖꯥꯃꯤꯅꯤꯗ ꯄꯤꯒꯦ ꯍꯥꯏꯅ ꯃꯁꯤꯡ ꯊꯤꯔꯝꯃꯤ꯫ ꯁꯦꯜꯗꯨ ꯎꯕꯗ ꯖꯥꯃꯤꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯧꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯂꯧꯅꯤꯡꯗꯕ ꯁꯥꯗꯨꯅ, ꯏꯅꯝꯃ, ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯍꯩ, ꯂꯧꯗ ꯂꯥꯛꯇ ꯇꯧꯅꯨ ꯏꯕꯦꯝꯃ, ꯏꯅꯝꯃꯅ ꯅꯨꯡꯁꯤꯗꯅ ꯏꯆꯜꯗ ꯄꯤꯕꯅꯤ꯫ ꯁꯦ ꯂꯧꯁꯤꯜꯂꯨꯁꯦ꯫ ꯌꯥꯔꯅꯦꯕ ꯏꯅꯝꯃ, ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯑꯩ ꯂꯧꯔꯣꯏꯗ꯫ ꯌꯥꯗꯦ, ꯁꯠ ꯂꯧꯁꯤꯜꯂꯨꯁꯦ, ꯏꯅꯝꯃꯅ ꯅꯨꯡꯁꯤꯗꯅ ꯄꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯂꯥꯇꯤꯗꯨ ꯖꯥꯃꯤꯅꯤꯒꯤ ꯃꯈꯨꯠꯇ ꯁꯦꯜꯗꯨ ꯅꯝꯗꯨꯅ ꯄꯤꯁꯤꯜꯂꯝꯃꯤ꯫ ꯖꯥꯃꯤꯅꯤ ꯁꯦꯜꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯏꯅꯝꯃꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯧꯔꯦꯀꯣ, ꯂꯧꯁꯤꯜꯂꯣ, ꯑꯗꯣ ꯃꯤꯗꯨꯗꯤ ꯁꯣꯏꯍꯜꯂꯛꯀꯅꯨꯀꯣ꯫ ꯍꯣꯏ, ꯅꯆꯜ ꯖꯥꯃꯤꯅꯤꯅꯤꯗꯅ, ꯑꯩꯁꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯑꯗꯨꯗꯤ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯏꯆꯜꯗ ꯈꯨꯠꯂꯣꯏꯕ ꯊꯕꯛꯅꯤ ꯍꯥꯏꯅ ꯅꯅꯝꯃꯅ ꯏꯆꯜꯗ ꯁꯤꯟꯅꯔꯤꯕꯅꯤ꯫ ꯍꯣꯏꯁꯦ ꯏꯅꯝꯃ, ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ, ꯑꯗꯣ ꯃꯇꯝꯁꯤ ꯌꯥꯔꯛꯇ꯭ꯔꯦ, ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯀꯩꯅꯣꯅꯦ, ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ ꯍꯜꯂꯒꯦ ꯍꯥꯏꯁꯤꯕꯣ? ꯏꯅꯝꯃ, ꯌꯥꯗ ꯇꯧꯔꯤꯅꯤ, ꯑꯩꯈꯣꯏꯔꯣꯝ ꯍꯩꯊꯕꯒꯤ ꯁꯟ ꯒꯥꯔꯤꯗꯣ ꯌꯨꯊꯛ ꯂꯥꯟꯗ꯭ꯔꯤꯉꯩꯗ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯗꯨ ꯅꯪꯅꯕ ꯆꯠꯇꯕ ꯌꯥꯗꯕꯒꯤꯅꯤ꯫ ꯍꯣꯏꯁꯦ, ꯉꯥꯏꯈꯣ, ꯍꯥꯏ, ꯆꯥꯎꯕ! ꯏꯃꯨꯡꯗꯒꯤ ꯆꯥꯎꯕꯗꯣ ꯑꯗꯨꯃꯛ ꯀꯂꯞꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯜ ꯏꯕꯦꯝꯃ? ꯍꯥꯏ, ꯉꯔꯥꯡ ꯑꯩꯅ ꯁꯣꯔꯥ ꯆꯠꯂꯨꯕꯒꯤ ꯑꯆꯥ ꯑꯊꯛ ꯄꯨꯔꯛꯄ ꯃꯌꯥꯝꯗꯨꯗꯒꯤꯅꯦ ꯃꯌꯣꯝ ꯑꯅꯤꯇ ꯄꯨꯊꯣꯔꯛꯎꯅꯦ꯫ ꯍꯣꯏ ꯏꯟꯗꯣꯜ ꯏꯕꯦꯝꯃ꯫ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯔꯕꯁꯤꯗ ꯑꯩꯅꯗꯤ ꯀꯔꯤꯃꯠꯇꯁꯨ ꯄꯨꯔꯛꯇꯦ꯫ ꯏꯁꯦ, ꯉꯔꯥꯡꯗꯣ ꯏꯅꯝꯃ ꯑꯃꯅ ꯃꯌꯣꯝ 5-6 ꯍꯦꯛ ꯍꯥꯞꯆꯤꯜꯂꯛꯑꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯂꯩꯕꯁꯨ ꯅꯠꯇꯕꯅꯤꯅ ꯆꯥꯕꯤꯅꯕꯁꯨ ꯂꯩꯕ ꯅꯠꯇꯦꯗꯣ, ꯑꯗꯨꯅ ꯆꯥꯎꯕ ꯍꯣꯏꯗꯁꯨ 2-3ꯁꯨ ꯄꯨꯍꯟꯈ꯭ꯔꯕꯅꯤ꯫ ꯈꯔ ꯂꯩꯔꯤꯕꯁꯦ ꯀꯅꯥꯅ ꯆꯥꯕꯤꯅꯤ ꯈꯜꯂꯝꯂꯤꯕꯅꯤ꯫ ꯑꯗꯣ ꯍꯨꯟꯗꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯒꯤ ꯑꯉꯥꯡꯈꯩꯗ ꯆꯥꯍꯜꯂꯨꯕꯅ ꯐꯩꯗꯅ꯫ ꯖꯥꯃꯤꯅꯤ, ꯃꯂꯥꯇꯤꯒꯤ ꯌꯥꯝꯅꯁꯨ ꯐꯕ ꯁꯥꯔꯒ ꯎꯁꯤꯠꯇꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯈꯔ ꯊꯥꯒꯠꯁꯟꯅꯔꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯄ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯅꯣꯛꯁꯤꯟꯅꯗꯨꯅ, ꯍꯨꯟꯗꯣꯛꯇꯣꯏ ꯁꯔꯨꯛ ꯑꯉꯥꯡꯁꯤꯡꯅ ꯆꯥꯕꯗꯨꯁꯨ ꯃꯍꯩꯅꯤꯗ꯫ ꯑꯗꯨꯅꯤ, ꯏꯟꯗꯣꯜ ꯏꯕꯦꯝꯃ, ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯔꯥꯏ, ꯅꯆꯦꯁꯤꯗ ꯄꯤꯌꯨꯁꯦ꯫ ꯍꯣꯏ, ꯏꯆꯦ, ꯁꯤ ꯄꯥꯏꯁꯤꯟꯕꯤꯌꯨ꯫ ꯍꯣꯏ, ꯏꯅꯝꯃ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯐꯔꯦ, ꯑꯗꯣ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ? ꯌꯥꯔꯦ, ꯊꯤꯟꯗꯣꯛꯇ꯭ꯔꯁꯨ ꯑꯩ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯖꯥꯃꯤꯅꯤꯗ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯃꯂꯥꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯪꯕꯥꯏꯕꯤ ꯁꯔꯣꯖꯤꯅꯤꯗ ꯆꯣꯡꯉꯥꯗꯧꯅ ꯈꯞ ꯇꯧꯗꯨꯅ ꯆꯣꯡꯂꯒ ꯍꯦꯛꯇ ꯇꯞꯅ ꯏꯪꯅ ꯍꯥꯏꯕ ꯍꯩꯇꯕꯤ ꯈꯣꯟꯗꯥꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯁꯔꯣꯖꯤꯅꯤꯅ, ꯏꯃꯥ, ꯏꯅꯦ ꯖꯥꯃꯤꯅꯤ ꯂꯥꯛꯂꯝꯃꯤꯁꯤꯕꯨ ꯀꯔꯤ ꯍꯥꯏꯔꯝꯃꯤꯅꯣ? ꯆꯔꯣꯏ ꯃꯥꯟꯕꯤ, ꯅꯪꯕꯨ ꯇꯞꯅ ꯏꯪꯅ ꯉꯥꯡꯉꯨꯅꯦ, ꯅꯁꯥꯅ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯂꯤꯈꯩ ꯅꯥꯈꯣꯟꯗꯨꯅ ꯌꯥꯈ꯭ꯔꯤꯕ꯫
ꯅꯁꯥꯗꯤ ꯌꯦꯡꯕ ꯎꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯟꯗꯨꯅ ꯍꯨꯠꯂꯦꯕ ꯑꯗꯨꯗ ꯍꯥꯏꯅ ꯇꯧ ꯂꯩꯔꯅꯣ ꯀꯩꯒꯤꯅꯣꯕ ꯏꯅꯦ ꯖꯥꯃꯤꯅꯤꯅ ꯂꯥꯛꯏꯗꯣ ꯅꯠꯇꯦ ꯁꯦꯜ ꯄꯤꯌꯨ ꯀꯥꯏꯅ ꯂꯥꯛꯑꯝꯃꯤꯔꯕ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯗꯕꯨ ꯂꯥꯛꯂꯗꯤ ꯑꯇꯩꯒꯤ ꯑꯣꯏꯗꯕꯅꯦ ꯁꯦꯜꯒꯤ ꯍꯦꯛꯇ ꯑꯣꯏꯕꯅꯦ ꯍꯩ ꯑꯗꯨꯝꯅ ꯍꯥꯏꯅꯨ ꯅꯅꯦꯗꯣ ꯆꯨꯝꯅ ꯊꯕꯛ ꯑꯃ ꯂꯥꯛꯄꯗ ꯃꯄꯥ ꯊꯣꯛꯑꯦꯅ ꯆꯪꯉꯛꯑꯝꯕꯅꯤ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯐꯩꯗ 마디 ꯑꯩꯈꯣꯏꯗꯕꯨ ꯂꯥꯛꯑꯗꯤ ꯍꯦꯛꯇ ꯁꯦꯜ ꯄꯤꯌꯣꯅ ꯍꯥꯏꯕꯗꯨꯗ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯤꯡꯉꯨꯔꯦꯗꯤ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯪꯅ ꯁꯦꯜ ꯈꯔꯕꯨꯗꯤ ꯄꯤꯈ꯭ꯔꯕꯅꯤ ꯀꯩꯒꯤ ꯏꯃꯥꯗꯤ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯀꯩꯒꯤꯅꯣ ꯃꯤꯗ ꯁꯦꯜ ꯄꯪꯄꯤꯗ ꯄꯤꯊꯣꯛꯏꯁꯦ ꯍꯥꯏ ꯅꯪꯅ ꯈꯪꯄꯣꯟꯇꯦ ꯑꯩꯁꯨ ꯑꯔꯦꯝꯕꯗ ꯍꯦꯛꯇ ꯄꯤꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯏꯁ ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯄꯤꯔꯤꯕ ꯍꯥꯏꯌꯣ ꯍꯣꯅꯦ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯑꯃ ꯊꯤꯔꯛꯑꯣ ꯍꯥꯏꯅ ꯄꯤꯈꯤꯕꯅꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯕꯗꯤ ꯀꯥ ꯆꯥꯎꯕ ꯂꯩꯔꯤꯁꯤꯗꯤ ꯍꯥꯏ ꯅꯪ ꯀꯥ ꯆꯥꯎꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯅ ꯂꯩꯕꯗꯒꯤ ꯑꯁꯣꯝꯗ ꯅꯄꯥꯅ ꯊꯕꯛ ꯄꯨꯝꯕ ꯄꯥꯟꯅꯕꯗꯨ ꯉꯝꯗꯗꯅ ꯊꯕꯛ ꯁꯨꯕ ꯃꯔꯛꯇ ꯇꯀꯨ ꯇꯀꯥꯇꯤꯒꯤ ꯊꯕꯛ ꯇꯧꯗꯅ ꯊꯕꯛꯇꯣ ꯁꯨꯗꯅ ꯁꯦꯜ ꯂꯧꯊꯣꯛꯄ ꯃꯤ ꯌꯥꯎꯔꯦꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕ ꯃꯤ ꯑꯣꯏꯔꯗꯤ ꯐꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯗꯤ ꯀꯝꯗꯧꯕ ꯍꯣ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯍꯦꯛ ꯋꯥꯔꯨꯅꯨ ꯈꯨꯡꯒꯪꯗꯒꯤ ꯂꯥꯛꯄ ꯃꯤꯈꯩꯗꯤ ꯄꯪꯇꯛ ꯁꯨꯇꯛ ꯇꯧꯔꯗꯅ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯅꯦ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯕ ꯁꯦꯜ ꯇꯃꯛ ꯄꯥꯝꯕꯁꯤꯡꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯕꯅꯤ ꯏꯃꯥ ꯅꯪꯅꯦ ꯑꯄꯪꯕ ꯊꯤꯕꯗ ꯈꯗ꯭ꯔꯛ ꯍꯩꯕ ꯗꯥꯀꯨ ꯑꯃ ꯁꯣꯏꯗꯅ ꯊꯦꯡꯅꯔꯗꯤ ꯏꯃꯨꯡꯁꯦ ꯁꯒꯨꯟ ꯇꯧꯔꯝꯕ ꯁꯣꯏꯔꯣꯏꯀꯣ ꯍꯩꯗꯤꯅꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯐ ꯅꯨꯡꯉꯥꯏ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯗꯦꯕ ꯌꯥꯔꯦ ꯁ꯭ꯋꯥꯏꯗ ꯆꯕꯦꯡ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯆꯠꯂꯨ ꯅꯐꯤꯗꯣ ꯑꯃꯨꯛꯇ ꯍꯣꯡꯂꯨꯔꯣ ꯃꯤꯠ ꯅꯥꯒꯁꯦ ꯄꯨꯡꯊꯛ ꯊꯛꯂꯦ ꯏꯁ ꯐꯖꯕꯅꯤꯗ ꯆꯨꯝꯊꯥꯡ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅꯦ ꯑꯁꯤ ꯍꯥꯏꯅ ꯁꯔꯣꯖꯤꯅꯤ ꯃꯃꯥꯗ ꯃꯥꯅ ꯁꯦꯠꯂꯤꯕ ꯃꯤꯔꯩꯕꯥꯛꯀꯤ ꯃꯆꯨ ꯀꯌꯥ ꯂꯥꯡꯕ ꯐꯤꯖꯣꯜꯗꯨ ꯎꯁꯤꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯤꯠ ꯅꯥꯔꯦ ꯍꯥꯏꯒꯨꯝꯃꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯁꯔꯣꯖꯤꯅꯤꯗꯨ ꯃꯆꯨꯞ ꯂꯩꯊꯣꯛꯂꯒ ꯑꯅꯧꯕ ꯆꯠꯅꯕꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯕ ꯍꯩꯇꯕ ꯏꯃꯥꯁꯤꯕꯨ ꯀꯔꯤ ꯏꯃꯥꯅꯣ ꯈꯪꯗꯦ ꯃꯤ ꯃꯅꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯃꯃꯥꯗꯤ ꯀꯅꯥꯒꯤ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯝ ꯊꯦꯡꯅ ꯌꯥꯎꯋꯦ ꯃꯥꯅ ꯁꯦꯠ ꯆꯥꯔꯤꯕꯁꯦ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗꯒꯤꯕꯨ ꯍꯦꯜꯂꯤꯅꯦ ꯍꯣ ꯌꯥꯔꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯪꯕꯤ ꯏꯆꯥꯅꯨꯄꯤ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯂꯦꯡꯁꯤꯟꯈ꯭ꯔꯣ ꯍꯣ ꯂꯦꯡꯁꯤꯟꯖꯈ꯭ꯔꯒꯦ 하이나 마습 ꯂꯩꯊꯣꯛꯂꯒ ꯐꯦꯠ ꯇꯧꯗꯨꯅ 이몽롬ꯗ ꯆꯪꯈꯤꯔꯝꯃꯤ ꯃꯂꯥꯇꯤ ꯃꯆꯥꯅꯨꯄꯤ ꯆꯪꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯂꯩꯇꯥꯅ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯗꯣꯛꯂꯒ ꯃꯁꯤꯕꯨ ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯅꯤ ꯃꯤꯇꯧ ꯇꯝꯕꯅ ꯀꯜꯂꯤꯕ ꯆꯥꯛꯆꯥ ꯌꯨꯊꯛꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯐꯅ ꯍꯥꯏꯔꯁꯨ ꯉꯥꯡꯂꯁꯨ ꯂꯧꯗꯦꯕ ꯃꯅꯥꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯑꯩꯅꯦ ꯃꯥ ꯉꯥꯡꯂꯅꯤ ꯈꯟꯕꯗ ꯀꯞꯅꯤꯡꯕ ꯑꯃꯕꯨ ꯌꯥꯎꯔꯕꯅꯤ ꯑꯁ ꯑꯩꯁꯨꯕ ꯉꯥꯡꯗꯅ ꯑꯁꯨꯝ ꯂꯩꯔꯦ ꯇꯧꯔꯤꯕꯁꯦ ngayak ꯂꯩꯔꯕꯗꯤ ꯃꯈꯣꯏ ꯃꯄꯥꯗꯣ ꯑꯃꯨꯛ ꯂꯥꯛꯂꯒ ꯋꯥꯅ ꯂꯥꯛꯂꯒ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯗꯦ ꯍꯥꯏꯅ ꯑꯃꯨꯛ ꯏꯁꯧ ꯂꯥꯡꯂꯗꯣꯏꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯂꯥꯇꯤꯗꯨ ꯉꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯖꯃꯤꯅꯤꯗꯨ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯒꯣꯔꯣꯕ ꯀꯧꯕ ꯑꯄꯪꯕ ꯑꯉꯥꯡꯗꯨ ꯃꯕꯣꯛꯇ ꯍꯥꯏꯅꯔꯝꯂꯒ ꯃꯂꯥꯇꯤ ꯍꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕꯅꯤ ꯍꯥꯏꯅ ꯄꯨꯔꯛꯂꯝꯃꯤ ꯖꯥꯃꯤꯅꯤꯒ ꯒꯣꯔꯣꯕꯒꯗꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯄꯅꯤ ꯒꯣꯔꯣꯕ ꯃꯂꯥꯇꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯎꯕꯗ ꯎꯉꯛꯉꯛꯅ ꯃꯌꯥ ꯀꯥꯔꯒ ꯋꯥꯈꯟꯗ ꯈꯜꯂꯤ 시디 퍼져해 마야 까리 레이버두다 자민이나 하이펫 마마이 레이토럭보다 우라두나 투나 하이렉람이 하이고로바 까이더리 아모 그슈다우드다 이네 아도 시기 윰시더러 아이나 타벅 슈도이샤 허이네 까이더르게 낭보 딸라보 딴데 모이게 윰시디 얌나 퍼져이 레이버 눅하이더우 말레 파자바니 ꯑꯁꯤꯗꯃꯛ ꯍꯥꯏꯔꯒ ꯖꯃꯤꯅꯤꯗꯣ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯏꯃꯨꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯣꯏ ꯏꯅꯝꯃ ꯖꯃꯤꯅꯤꯅ ꯀꯧꯔꯤꯕꯗꯨ ꯁꯔꯣꯖꯤꯅꯤꯅ ꯑꯣꯏꯅ ꯇꯥꯔꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯃꯃꯥ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ ꯍꯣꯏ 이마ꯎ ꯀꯩꯗꯧꯔꯒꯦꯅꯦꯍꯦ 이네 ꯖꯃꯤꯅꯤ ꯍꯣꯏ ꯂꯥꯛꯄ ꯃꯥꯜꯂꯦ ꯑꯩ ꯈꯨꯠꯁꯦ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯅꯪꯅ ꯑꯃꯨꯛꯇ ꯊꯣꯛꯂꯒ ꯀꯧꯁꯤꯜꯂꯛꯑꯣ ꯑꯁ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯁꯔꯣꯖꯤꯅꯤꯗꯣ ꯏꯁꯨ ꯍꯦꯛ ꯁꯨꯒꯠꯂꯒ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯝꯃꯤ 이네 ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯒꯣꯔꯣꯕ ꯂꯦꯞꯂꯤꯕꯗꯨ ꯍꯦꯛ ꯎꯔꯝꯃꯤ ꯃꯁꯨꯝ ꯃꯅꯥꯗꯨꯅ ꯊꯥꯎ ꯄꯨꯝꯃꯤꯒꯤ ꯍꯦꯛ ꯇꯩꯔꯒ ꯇꯞ ꯅꯞꯁꯤꯜꯂꯒ ꯍꯥꯠꯂꯤꯕ ꯑꯗꯨꯒ ꯅꯝꯕꯣ ꯑꯃ ꯃꯈꯨꯠꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯁꯔꯣꯖꯤꯅꯤ ꯅꯣꯛꯅꯤꯡꯕ ꯑꯗꯨ ꯍꯦꯛ ꯐꯥꯖꯤꯟꯕ ꯉꯝꯗ ꯅꯣꯛꯊꯣꯔꯛꯂꯝꯃꯤ 이네 시로 ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯅꯕ ꯍꯥꯏꯅ ꯄꯨꯔꯛꯏꯁꯦ ꯍꯣꯏꯅꯦ ꯍꯩꯅꯗ꯭ꯔꯕꯣ ꯍꯩꯅꯩꯗ 이네
ꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯗꯣ ꯊꯣꯛꯑꯅꯤ ꯑꯁꯦꯡꯕꯔꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ ꯍꯣꯏꯅꯦ ꯑꯁ ꯑꯩꯁꯦ ꯃꯤ ꯂꯥꯛꯑꯒ ꯁꯤꯗ ꯁꯨꯝ ꯂꯦꯞꯐꯝꯗꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯏꯃꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯑꯣ ꯍꯥꯏꯕꯅꯦ ꯍꯦꯛꯇ ꯆꯪꯂꯁꯤ ꯏꯅꯦ ꯍꯣꯏ ꯍꯣꯏ ꯒꯣꯔꯣꯕꯥ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯍꯣꯏꯅꯦ ꯑꯁꯤ ꯍꯥꯏꯅ ꯀꯤꯔꯨꯞ ꯇꯧꯅ ꯖꯥꯃꯤꯅꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯁꯔꯣꯖꯤꯅꯤꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯅꯣꯛꯆꯔꯝꯃꯤ ꯏꯃꯨꯡ ꯆꯪꯂꯛꯄꯗ ꯂꯝꯌꯥꯏꯗ ꯃꯂꯥꯇꯤꯗꯨ ꯐꯤꯗꯥ ꯅꯨꯡꯗꯥ ꯊꯥꯗꯨꯅ ꯂꯩꯔꯝꯃꯤ ꯒꯣꯔꯣꯕꯨ ꯎꯕꯗ ꯃꯥꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯕꯗꯨꯗ ꯏꯍꯥ ꯍꯔꯥꯎꯅ ꯖꯥꯃꯤꯅꯤ ꯑꯁꯤꯕꯣ ꯍꯣꯏꯅꯦ ꯏꯅꯝꯃ ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯅ ꯏꯅꯝꯃꯅ ꯍꯥꯏꯕ ꯃꯤꯗꯨꯅꯤ ꯅꯨꯡꯉꯥꯏꯖꯔꯦꯗ ꯏꯕꯦꯝꯃ ꯅꯪꯅ ꯃꯥꯕꯨ ꯄꯨꯕꯤꯔꯛꯂꯤꯕꯁꯦ ꯑꯩꯅꯦ ꯁꯣꯝꯗ ꯏꯇꯣꯝꯇ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯀꯣꯛ ꯉꯥꯎꯗꯅ ꯂꯣꯏꯔꯝꯂꯕꯅꯤ 이붕어시기 밍나 그이 거봐 거로바 거버니 이붕어 거로바 꼬이가노 ngasiꯗꯒꯤ ꯏꯆꯥꯁꯨꯅꯦ ꯑꯩꯈꯣꯏꯒꯤꯁꯤꯗ ꯂꯩꯔꯗꯕꯅꯤꯀꯣ ꯍꯣꯏ ꯏꯟꯗꯣꯟ ꯒꯣꯔꯣꯕꯥ ꯏꯟꯗꯣꯟꯗꯪ ꯍꯥꯏꯕ ꯌꯥꯗꯦ ꯏꯟꯗꯣꯟ ꯏꯕꯦꯝꯃ ꯍꯥꯏꯒꯗꯕ ꯍꯣꯏꯅꯦ ꯏꯟꯗꯣꯟ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯍꯥꯏꯐꯦꯠ ꯂꯣꯟꯅꯕꯗꯧꯅ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯖꯥꯃꯤꯅꯤꯒ ꯃꯂꯥꯇꯤꯒꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯗꯨꯅ ꯃꯤꯆꯤ ꯈꯠꯅꯔꯝꯃꯤ ꯑꯗꯨꯒ ꯃꯂꯥꯇꯤꯗꯨ ꯌꯥꯝꯅ ꯊꯨꯅ ꯌꯥꯔꯦ ꯍꯥꯏꯁꯔꯣ ꯅꯕꯨꯡꯁꯤꯒꯤ ꯂꯩꯐꯝ ꯑꯃꯨꯛꯇ ꯇꯥꯛꯎꯁꯦ ꯀꯩꯅꯣ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯣꯏꯔꯣ ꯂꯩꯃꯤꯟꯅꯗ꯭ꯔꯗꯤ ꯀꯥꯏꯗ ꯂꯩꯔꯨꯗꯧꯔꯤꯒꯦ ꯆꯠꯂꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯀꯥ ꯑꯍꯥꯡꯕ ꯑꯃ ꯂꯩꯕꯗꯣ ꯊꯦꯀꯣꯏ ꯅꯥꯀꯣꯏ ꯑꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯃꯨꯛꯇ ꯇꯥꯛꯎ ꯍꯣꯏ ꯂꯥꯛꯑꯣ ꯑꯩ ꯇꯨꯡꯏꯜꯂꯣ 이헤 마시디바 이붕 어도다 하이나 거우데바 마기네 헤가 셋갓라가 거우비시 떡데바 마시다 떡노 하이세 마야데바세 कुसी असी हाइना ममादा लाउसिलमलगा गोरोबदा ससलाउ हाइना सौ लाउना इसौ लांसिलगा थोखिरमी मलातिगा जामिनीगसु ngehak ahan maselgi wari saduna leiringaida anido amu tungdamangda sangminarapa aduda nokmi tawduna jaminina goroba nangsu sida nayumakni khana nungaina lehoro inesu amu hanaba tawrage hoine ado ine hoina abukto khara yingsinbiyo masasu yamna solabane matomta leibaduda amuk tusin khosin tawradi amuk naaba tare hoise adugidi ainasu abisanasu adum asang bada yengsinge ado nangsu sida nandol ibema hoina haibe ilaga phajana leyuko hoi phare adudi inama aisu ngasigidi hankrage angangse inama hoida sinaramlabani ko aigi wadi ningthina leiminaro haisida leireko kaigi leiminatani haige masu ngasidagi aikhoi imungi mi oibaga chap manarabani adadarene hoi sale ise ai thindoke ne yare ho napuna nai noida nungsi sanana leiro yare aiga thindoktrasu yare masidiba thindoke ga haiba amata tada mana thokpa ama sakre yenguni he ibungo nangsu waramlani ngahak nangi kada potha zaruro hoi indolibema hairaga gorobado mamai lerega chakke tawrami matamduda sarojinina tahana he ngakho kaidawrage nangbo nangna wa hainingba leirabasu kona tapna haiba yabasida as ataigi nateba nakokto hana amuktane naitholusu chalo thang manamne na namthibana loire odoreba upumna taisalidubu kaigino haibani chalo asigi maningsidane amda thadosu chalo masidiba ado phajana haiba yadro ibungo naselse koktei thang manam namba yadabani chalo adu hana amukta tatholuro adu natradi nangne magi sauda khangba ngamlaroi hoi indolibema asi hairaga gorobadi phingna adumuk chenthokirami sarojinidi chenthokriba nupa aduda bisum sukna adumak yenglaga lehorami macha nupigi matawduda mama ibema aduna lengbal waiduda pop launa thaduna nangine mathong maram khangdana panghangda ngangbodo tawnuko as taningdreda aikhoina ngangningba ngangba yanaba natro imana asigi apangba asibu thabak sunaba thamlise hai kaino ne masibo mi taraga nangsidibako as aimda taningdeda aduga ne asigi nupa se kuina thangumsiko kaidawrage as aina di isungwi man bi mayam mamangda lawai thawai gi mi se hainati hairaga yumda thamjile hairadi noknabada loidoribane ba chalo nangi wado tabu ya bawana teko chalo so ada nangi kada kaino make semgira kaino leiro chalo aikhoi ma sidiba khunung asuksu ningi se kaigino khangdeba
ꯑꯁꯤ ꯍꯥꯏꯅ ꯁꯔꯣꯖꯤꯅꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯒꯣꯔꯣꯕ ꯑꯗꯨ ꯏꯃꯨꯡ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯨꯗꯤꯡ ꯁꯨꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯈꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯅꯒ ꯈꯔ ꯄꯪꯖꯕꯒ ꯁꯔꯣꯖꯤꯅꯤ ꯏꯕꯦꯝꯃ ꯑꯗꯨꯅ ꯃꯤ ꯈꯔ ꯎꯁꯤꯠꯇꯕꯒ ꯃꯔꯝ ꯂꯩ ꯈꯪꯗꯦ ꯂꯩꯇꯦ ꯈꯪꯗꯦ ꯄꯥꯈꯣꯟ ꯄꯪꯁꯤꯗ ꯁꯤꯔꯝꯃꯤ ꯅꯣꯡꯃꯁꯨ ꯒꯣꯔꯣꯕꯗꯨ ꯁꯨꯃꯥꯡꯗ ꯐꯤ ꯀꯟꯅ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯔꯣꯖꯤꯅꯤꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯟꯅ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯃꯥꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯒꯣꯔꯣꯕꯗꯨ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯗꯨꯅ ꯑꯁ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯃꯨꯛ ꯍꯧꯔꯦꯅꯦ ꯑꯁ ꯑꯩꯗꯤꯕ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯕꯅꯦ ꯑꯁꯤ ꯍꯥꯏꯅ ꯐꯤ ꯁꯨꯔꯤꯕ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯄꯔꯞ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯏꯕꯦꯝꯃ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯑꯩ ꯏꯁꯤꯡ ꯈꯧꯔꯥꯡꯉꯤ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯝꯇ ꯄꯨꯔꯛꯑꯣ ꯍꯣꯏ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯔꯒ ꯒꯣꯔꯣꯕꯗ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯒꯣꯔꯣꯕ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯂꯩꯁꯥꯕꯤꯅꯤ ꯑꯁꯤꯕꯨ ꯏꯁꯤꯡ ꯐꯥꯎꯕ ꯀꯜꯂꯒ ꯊꯛꯅꯤꯡꯗꯦꯅꯦ ꯑꯁꯤ ꯍꯥꯏꯅ ꯉꯥꯡꯗꯨꯅ ꯏꯁꯤꯡꯗꯨ ꯀꯜꯂꯒ ꯄꯤꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯤꯗꯨ ꯁꯨꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯊꯣꯛꯈꯤꯗꯧꯕꯗ ꯁꯔꯣꯖꯤꯅꯤꯅ ꯇꯍꯥꯅ ꯉꯥꯏꯈꯣ ꯀꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯦ ꯑꯁꯤꯒ ꯑꯃꯨꯛꯇ ꯁꯨꯗꯣꯛꯑꯣ ꯑꯁꯤꯗꯤ ꯐꯅꯦꯛ ꯉꯥꯛꯇꯅꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯁꯤꯗꯤ ꯑꯩꯅ ꯁꯨꯕ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯉꯥꯡꯗꯅ ꯂꯩꯔꯅꯣ ꯀꯣꯛ ꯁꯨ ꯍꯥꯏꯔꯗꯤ ꯁꯨꯅꯤꯡꯗ꯭ꯔꯗꯤꯅꯦ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯥꯅꯤ ꯑꯗꯨꯝ ꯁꯨꯖꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯒꯣꯔꯣꯕ ꯇꯜꯂꯁꯨ ꯇꯟꯅ ꯐꯅꯦꯛ ꯑꯅꯤ ꯑꯍꯨꯝꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗꯒꯤ ꯒꯣꯔꯣꯕꯅ ꯐꯅꯦꯛ ꯑꯅꯤ ꯑꯍꯨꯝꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈꯤꯕꯗꯨ ꯃꯂꯥꯗꯤꯅ ꯍꯦꯛ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯇꯍꯥ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯩ ꯏꯕꯦꯝꯃ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯩꯅꯣ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯨꯄꯥꯁꯤꯗꯕꯨ ꯅꯪꯒꯤ ꯐꯅꯦꯛ ꯑꯁꯤꯕꯨ ꯁꯨꯍꯜꯂꯤꯕ ꯑꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯕ ꯑꯁꯤꯗꯕꯨ ꯇꯧꯖꯒꯦ ꯍꯥꯏꯅꯕꯨ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯀꯌꯥ ꯃꯆꯣꯡ ꯃꯄꯥꯡ ꯅꯥꯏꯗ꯭ꯔꯤꯕꯅꯣꯅꯦ ꯃꯁꯦ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯁꯦꯜ ꯄꯤꯗꯅ ꯊꯝꯃꯤꯁꯤꯕꯨ ꯑꯁꯤ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯕ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯅꯥꯗꯒ ꯑꯃꯠꯇ ꯍꯥꯞꯇꯦꯕ ꯃꯥꯒꯤ ꯅꯠꯇꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤꯅꯤꯅꯦ ꯅꯪꯒꯤ ꯌꯦꯡꯉꯣꯏ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯁꯨꯃꯥꯏꯅ ꯅꯋꯥꯅ ꯄꯨꯔꯣꯏꯕꯗ ꯊꯧꯗꯥꯔꯨꯔꯗꯤ ꯏꯕꯦꯝꯃ ꯅꯪꯅꯦ ꯁꯣꯏꯗꯅ ꯅꯉꯛꯁꯝꯗꯣ ꯄꯥꯏꯔꯒ ꯏꯜꯂꯛꯄ ꯇꯥꯔꯤꯅꯦ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯣ ꯑꯗꯨ ꯌꯥꯒꯗꯕ ꯅꯨꯄꯥꯅꯦ ꯑꯩꯅ ꯈꯜꯂꯒ ꯀꯣꯏꯅꯔꯤꯁꯦ ꯍꯔꯤ ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣꯅꯦ ꯅꯍꯥꯛ ꯊꯛꯇ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯃꯤꯃꯥꯡ ꯐꯝꯕ ꯁꯣꯏꯔꯔꯣꯏ ꯏꯃꯥ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨ ꯌꯥꯔꯤ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯅꯦ ꯉꯔꯥꯡ ꯈꯔ ꯊꯛꯄ ꯍꯦꯟꯖꯤꯜꯂꯛꯄꯒꯤꯒ ꯀꯣꯛꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯤꯕꯅꯦ ꯑꯃꯨꯛ 이마ꯅꯒ ꯉꯥꯡꯁꯤꯜꯂꯛꯄ ꯑꯁꯤꯗꯗꯤ ꯑꯁ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦꯕ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯅꯨꯄꯤꯅ ꯌꯨ ꯅꯨꯡ ꯊꯛꯄꯁꯦ ꯇꯧ ꯉꯝꯕꯤꯅꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤꯅꯤ ꯍꯥꯏꯅ ꯀꯅꯥ ꯑꯃꯠꯇ ꯍꯦꯛ ꯊꯛꯆꯔꯛꯇꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤꯅ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅꯕꯨ ꯍꯦꯟꯈ꯭ꯔꯦꯅꯦ ꯑꯁ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯁꯨꯝ ꯉꯥꯡꯗꯅ ꯂꯩ ꯊꯣꯛꯈ꯭ꯔ ꯆꯠꯂꯣ ꯌꯥꯔꯦ ꯍꯣꯏ ꯏꯃꯥ ꯊꯣꯛꯆꯈ꯭ꯔꯒꯦꯀꯣ ꯊꯣꯛꯆꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯂꯥꯇꯤꯗꯨ ꯃꯆꯥꯅꯨꯄꯤ ꯃꯁꯤꯡ ꯐꯠꯇꯕꯤꯗꯣ ꯑꯃꯨꯛ ꯃꯁꯤꯡ ꯀꯥꯡꯂꯛꯂꯕꯗꯤ ꯈꯟꯅ ꯄꯥꯈꯠꯇꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯔꯣꯖꯤꯅꯤ ꯃꯃꯥ ꯍꯦꯛ ꯊꯣꯛꯈ꯭ꯔꯕꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯀꯔꯤ ꯏꯃꯥꯅꯣ ꯈꯪꯗꯦꯕ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯇꯣꯝꯕꯤ ꯍꯣꯏ ꯕꯁꯟꯇꯤ ꯍꯣꯏ ꯃꯃꯥꯒ ꯃꯥꯟꯅꯗꯦꯕ ꯃꯣꯏꯗꯤꯅꯦ ꯃꯆꯥꯅꯨꯄꯤꯅ ꯊꯛꯄ ꯈꯨꯗꯤꯡ ꯌꯥꯎꯗꯅ ꯊꯛꯂꯤꯅꯦꯕ ꯑꯗꯨꯅ ꯀꯩꯝꯇ ꯍꯦꯛ ꯉꯥꯡꯗꯦꯕ ꯑꯁꯤ ꯍꯥꯏꯅ ꯁꯔꯣꯖꯤꯅꯤꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯆꯤꯟꯗꯨ ꯄꯣꯝꯊꯣꯛꯂꯒ ꯉꯥꯡꯂꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯂꯥꯇꯤꯗꯨ ꯃꯆꯥꯅꯨꯄꯤ ꯁꯔꯣꯖꯤꯅꯤꯒꯤ ꯃꯁꯝ ꯍꯥꯠꯄꯤꯗꯨꯅ ꯇꯞꯅ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯩꯅꯣ ꯃꯁꯤꯗꯤꯕ ꯑꯩꯅꯗꯤ ꯇꯞꯅ ꯏꯪꯅ ꯍꯥꯏꯒꯦ ꯈꯟꯕꯁꯦ ꯃꯥꯒꯤ ꯈꯣꯟꯗꯥꯁꯤꯗ ꯍꯦꯛꯇ ꯃꯤꯍꯨꯜꯁꯦ ꯀꯥꯡꯍꯟꯕ ꯑꯁ ꯌꯥꯔꯦ ꯍꯥꯏꯗꯕ ꯋꯥꯗꯣ ꯑꯗꯨꯝ ꯁꯠ ꯍꯥꯏꯔꯣ ꯌꯥꯔꯦ ꯃꯁꯤꯗꯤꯕ ꯑꯇꯩ ꯅꯠꯇꯦꯗ ꯅꯄꯥꯕꯨꯡꯒ ꯇꯤꯟꯅꯕ ꯅꯪ ꯄꯥꯕꯨꯡ ꯕꯀꯨꯜꯗꯣ ꯈꯪꯉꯤꯗꯅ ꯈꯪꯉꯦ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯍꯣ ꯑꯗꯨꯅ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯤꯅꯦ ꯅꯣꯏꯗꯤ ꯀꯔꯤ ꯈꯨꯝꯈ꯭ꯔꯕ ꯑꯩꯅꯕꯨꯗꯤ ꯅꯪꯒꯤ ꯋꯥ ꯑꯃꯇꯪ ꯇꯥꯈꯤꯁꯤ ꯍꯥꯏꯕꯅꯤ ꯑꯗ ꯅꯄꯥꯕꯨꯡꯅ ꯍꯣꯏ ꯍꯥꯏꯅ ꯌꯥꯊꯣꯛꯈ꯭ꯔꯦ ꯏꯁ ꯑꯩ ꯉꯝꯃꯣꯏꯀꯣ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯪꯕ ꯀꯩꯗꯧꯒꯦ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣꯅꯦ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯗꯨꯕꯣ ꯏꯃꯨꯡ ꯍꯥꯏꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯅꯤ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯆꯥꯔꯨꯒꯗꯧꯔꯤꯕꯅꯤ ꯑꯁ ꯍꯣ ꯃꯣꯏꯅ ꯐꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯗꯨꯅꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯁꯤꯒ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯆꯥꯛꯆꯥ ꯌꯨꯊꯛꯇꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯦꯕ ꯍꯦꯔꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨꯒꯤꯗꯤ ꯑꯍꯜꯁꯤꯡꯅ ꯏꯄꯥꯝ ꯈꯥꯕꯩ ꯑꯃ ꯏꯋꯥ ꯈꯥꯕꯩ ꯑꯃ ꯍꯥꯏꯅꯔꯤꯕꯅꯤ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯈꯤꯇꯪ ꯁꯦꯝꯗꯣꯛꯂꯒ ꯑꯗꯨꯃꯛ ꯌꯥꯅꯕ ꯍꯩꯅ ꯂꯩꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯑꯗꯨ ꯑꯩ ꯍꯩꯅꯔꯣꯏꯕ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯈꯣ ꯅꯠꯇ꯭ꯔꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯆꯅꯤ ꯅꯠꯇꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅ ꯌꯥꯗꯧꯔꯤꯒꯦꯕ ꯑꯗꯨꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯨꯅꯗꯤ ꯑꯇꯣꯞꯄꯗ ꯄꯥꯜꯂꯁꯨ ꯑꯗꯨꯝ ꯆꯟꯅꯗꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤꯌꯦ ꯍꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯅꯨ
ꯑꯩꯅ ꯑꯅꯤꯡꯕꯗ ꯇꯧꯕ ꯌꯥꯗꯧꯕ ꯅꯨꯄꯥ ꯂꯩꯔꯦ ꯀꯅꯥꯅꯣꯅꯦ ꯑꯙꯥ ꯃꯔꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯈꯟꯕꯅꯦ ꯑꯗꯨꯕꯣꯕ ꯀꯅꯥꯅꯣꯕ ꯑꯣ ꯀꯅꯥ ꯑꯣꯏꯅꯤꯒꯦ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯔꯤꯕ ꯇꯥꯒꯨꯔꯣꯕꯁꯤꯅꯤꯗꯅ ꯍꯥꯏ ꯅꯪꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯊꯕꯛꯀ ꯇꯧꯔꯛꯀꯦ ꯈꯟꯒꯅꯨꯀꯣ ꯅꯄꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯁꯣꯏꯔꯣꯏ ꯅꯪ ꯑꯁꯤꯕꯨ ꯀꯩꯗꯧꯒꯦ ꯑꯩꯅ ꯍꯥꯏꯕ ꯈꯨꯗꯤꯡꯁꯨ ꯌꯥꯔꯤꯕ ꯃꯌꯨꯝ ꯍꯥꯏꯔꯦ ꯃꯕꯣꯛ ꯑꯁꯣꯝꯕꯤ ꯑꯗꯨꯇꯅꯤ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕꯗ ꯅꯠꯇ꯭ꯔꯗꯤ ꯅꯆꯥꯒꯤꯗꯤ ꯆꯟꯅꯗꯧꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯁꯦꯛꯇ ꯐꯥꯔꯒ ꯑꯩꯗꯤ ꯅꯝꯂꯩ ꯂꯩꯁꯤꯜꯂꯗꯣꯏꯅꯤ ꯃꯁꯤ ꯑꯋꯥꯏ ꯇꯥꯅꯒꯤ ꯉꯥꯡꯉꯤꯅꯦꯕꯁꯦ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯕꯁꯨ ꯅꯠꯇꯕ ꯑꯁꯤꯗ ꯂꯩꯒꯦ ꯈꯜꯂꯕꯗꯤꯅꯦ ꯅꯪꯅꯦ ꯅꯄꯥꯅ ꯁꯣꯏꯗꯅ ꯏꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯗꯕ ꯐꯩꯀꯣ ꯅꯪ ꯈꯪꯗꯦ ꯑꯩꯗꯤ ꯅꯣꯏꯒꯤ ꯊꯥꯛ ꯅꯨꯡ ꯑꯗꯨ ꯑꯗꯥ ꯑꯩ ꯑꯃꯠꯇ ꯈꯪꯗꯦ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯏꯅꯤꯡ ꯏꯈꯥ ꯇꯞꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯕ ꯃꯐꯝꯗꯨꯅꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯅꯪꯅꯦ ꯅꯪꯀꯣ ꯅꯪ ꯅꯄꯥ ꯇꯥꯔꯗꯤ ꯁꯣꯏꯗꯅ ꯋꯥ ꯊꯣꯛꯑꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕꯗോ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏ ꯂꯥꯡꯐꯥꯡ ꯇꯧꯅꯨ ꯍꯥꯏꯁꯤꯅꯤ ꯉꯝꯗ꯭ꯔꯦ ꯉꯝꯒꯦꯔꯥ ꯉꯝꯃꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ ꯇꯧꯗꯣꯏꯁꯤ ꯂꯝ ꯍꯦꯟꯅꯨ ꯍꯥꯏꯕꯁꯤꯗ ꯂꯣꯏꯔꯦꯀꯣ 하이나 마마 이베마 아두디 ngang masam hatbadu loiraduna kaadudagi thokirami adubu masanupi ibema adudi wakhangi haktoduna leirami haigumladana ibu masigi apang pangjaw se pharaga hekta leirasirane aikhoi ma hoina haibu imungdudi naagi leibag yam ningbane aduda leibagi wa amade isungam ngamlaroi kanade aikhoi ma na paabada haidoktringaida hekta masigi nupase ꯊꯦꯝꯂꯒ ꯃꯌꯨꯝꯗ ꯄꯨꯔꯒ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯣꯟꯅ ꯃꯃꯥ ꯈꯪꯍꯟꯗꯕꯤꯗ ꯒꯣꯔꯣꯕ ꯑꯗꯨꯕꯨ ꯅꯝꯗꯅ ꯊꯦꯝꯂꯒ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯖꯤꯜꯂꯒ ꯄꯨꯔꯝꯃꯤ ꯒꯣꯔꯣꯕꯒꯤ ꯃꯕꯣꯛ ꯇꯥꯃꯨꯕꯤꯁꯨ ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎ ꯍꯔꯥꯎ ꯇꯧꯖꯔꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯇꯨꯡꯗ ꯃꯇꯝꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨꯗ ꯒꯣꯔꯣꯕꯅ ꯁꯔꯣꯖꯤꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯅꯥꯏꯕꯦꯝꯃ ꯃꯇꯝꯁꯤꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯦ ꯍꯟꯅꯕ ꯇꯧꯔꯁꯤ ꯊꯦꯡꯖꯤꯟꯈ꯭ꯔꯕꯗꯤ ꯐꯔꯛ ꯑꯃ ꯇꯥꯔꯅꯤ ꯍꯜꯂꯔꯣꯏꯁꯦ ꯒꯣꯔꯣꯕ ꯁꯔꯣꯖꯤꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯂꯝꯃꯤ ꯇꯥꯃꯨꯕꯤꯅ ꯄꯥꯈꯠꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯨꯝꯗꯒ ꯁꯥꯎꯅ ꯈꯣꯠꯅ ꯌꯥꯎꯕ꯭ꯔꯥ ꯁꯤꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ ꯍꯥꯏꯔꯤꯕꯔꯣ ꯌꯥꯎꯗꯦ ꯑꯕꯣꯛ ꯑꯩꯈꯣꯏꯒꯤꯁꯦ ꯆꯦꯜꯂꯛꯂꯤꯅꯦ ꯃꯁꯤꯅ ꯏꯀꯥꯏꯗꯅ ꯍꯥꯏꯗ꯭ꯔꯤꯅꯤ ꯀꯔꯤ ꯆꯦꯟꯕ 이세 ꯑꯗꯣ ꯉꯁꯥꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯒꯣꯔꯣꯕ ꯅꯪꯕꯣ ꯅꯠꯇꯦ ꯑꯕꯣꯛ ꯃꯁꯤꯅ ꯍꯥꯏꯖꯔꯤꯅꯤ ꯍꯦ ꯌꯥꯝ ꯊꯨꯅ ꯆꯠꯁꯤꯜꯂꯣ ꯑꯩ ꯅꯪ ꯆꯦꯟꯕꯒ ꯉꯝꯃꯣꯏ ꯈꯪꯗꯦ ꯑꯩꯗꯤ ꯆꯦꯜꯂꯅꯤ ꯍꯥꯏꯅ ꯂꯥꯛꯑꯕꯅꯦ ꯍꯟꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯍꯟꯒꯦꯁꯨ ꯅꯪ ꯍꯟꯈꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯏꯟꯗꯣꯜ ꯏꯕꯦꯝꯃꯒ ꯈꯨꯔꯥꯏ ꯏꯕꯨꯡꯉꯣꯒꯅ ꯀꯩꯅꯣꯕ ꯑꯩꯕꯨ ꯈꯟꯗꯣꯏꯁꯦ ꯀꯩꯁꯨ ꯈꯜꯂꯣꯏꯕ ꯃꯃꯥꯛꯅꯤ ꯍꯥꯏꯅ ꯈꯜꯂꯗꯧꯅꯤ ꯑꯁ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯁꯤꯕꯣ ꯌꯨꯝꯗ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅ ꯂꯥꯛꯂꯒ ꯍꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯁꯤꯕꯨ ꯍꯧꯅꯕ꯭ꯔꯣ ꯈꯪꯗꯦ ꯑꯕꯣꯛ ꯅꯁꯨꯕꯨ ꯂꯧꯁꯤꯟꯕꯤꯌꯣ ꯑꯩ ꯌꯨꯝꯁꯤꯗꯒꯤ ꯍꯟꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ 이세 모이기시 모ong 아마니냐 하이 고로바 까나로 이수세 이몽도 부실루 까이노 어버 아이 말로 봉감로이 하이 아두 아다 하이느냐 베라가 사크리다우 야바 마탐 나테고 아이나 하이라디 사삿 부실로네 낭보 아스 아복나 하이세 따리드나 사로제니나 답다우 실럭바 아두다 고로바도 우파이 레이타 마신다 답나 아스 아이부 아시기 서르느 필랑바이 비실 로부 따라보 ꯀꯔꯤ ꯍꯥꯏꯅꯣ ꯉꯝꯂꯣꯏ ꯍꯥꯏꯔꯣ ꯅꯪꯅ ꯉꯝꯂꯣꯏ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯍꯦꯛꯇ ꯂꯩꯔꯗꯕꯅꯤ ꯑꯩ ꯍꯦꯛꯇ ꯆꯪꯉꯒꯦ ꯉꯥꯏꯈꯣ ꯑꯩ ꯅꯐꯤꯅꯔꯣꯡꯒꯗꯣ ꯍꯣꯡꯗꯣꯛꯂꯣ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯁꯨ ꯈꯣꯏꯔꯝꯃꯨꯂꯣ ꯒꯣꯔꯣꯕꯅ ꯍꯥꯏꯔꯤꯕ ꯃꯇꯝꯗꯨꯗ ꯁꯔꯣꯖꯤꯅꯤꯗꯨ ꯋꯥꯈꯜ ꯇꯥꯕꯤ ꯁꯥꯗꯨꯅ ꯏꯇꯞ ꯇꯞꯅꯒ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯒꯣꯔꯣꯕꯗꯤ ꯐꯨꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯃꯁꯨ ꯅꯨꯄꯤ ꯂꯥꯛꯂꯦ ꯈꯟꯅ ꯍꯔꯥꯎꯖꯕ ꯑꯗꯨꯗ ꯃꯕꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯈꯟꯅ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ माना मांग थादुना चंखिरमी तमुबिदी सरोजिनीगी सजत लिजत अमता खंगदबना मसु नुपी लाकले हाइना पंखादा हराउरिबनी खुल लेकाइसु गोरोब नुपी चेलकले ताबदा महै महै मौ येंगबनी हाइना लाकनरमी मयाम लांगनबा अदुदा जामिनीसु हेक लाकलमी अदुबु जामिनीदी सरोजिनी उबदा पुंगा हिंगकलदुना सारो नंगदी सिदी कमदौना इने तमुबिना इबेमा जामिनी इशु अनीसे मसा यानदना चेलकलबनीने ओ जामिनी मसिंदा अदुमना हाइजरबसु वखलददी मासु याउनमी वाता दौरे हाइना पाखतपना लोइरबनी वखलदसु असुमना खलिबनी अस करी नुंगी थबक सुनबा मी सिल्लुबनोबा इबो
ꯑꯩ ꯍꯦꯛ ꯎꯕꯒ ꯏꯅꯝꯃꯗꯨ ꯁꯣꯏꯗꯅ ꯑꯩꯕꯨ ꯆꯥꯒꯦ ꯇꯧꯔꯅꯦꯕ ꯑꯩꯅꯗꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯁꯦꯜ ꯂꯧꯊꯣꯛꯀꯦ ꯇꯧꯔꯨꯕꯁꯤꯗꯤ ꯃꯤꯋꯥ ꯇꯥꯅꯕ ꯇꯥꯔꯕꯣ ꯑꯩꯕꯣ ꯀꯩꯅꯣꯕ ꯏꯅꯝꯃꯅ ꯍꯥꯏꯔꯛꯄꯗ ꯑꯩꯅ ꯈꯨꯝꯗꯧꯔꯤꯕꯁꯤꯕꯣ ꯑꯁꯤꯗ ꯈꯟꯕꯗ ꯃꯁꯥꯗꯣ ꯂꯩꯇꯥꯅ ꯐꯝꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯕ ꯑꯗꯨꯗ ꯌꯥꯎꯁꯤꯟꯕ ꯉꯝꯗ ꯐꯨꯛ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯇꯩꯗꯤ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯑꯗꯨꯃꯛ ꯌꯦꯡꯅꯗꯨꯅ ꯂꯩꯅꯍꯧꯔꯝꯃꯤ ꯁꯔꯣꯖꯤꯅꯤ ꯃꯥꯗꯤ ꯑꯗꯨꯝꯅꯒ ꯂꯨꯊꯅ ꯃꯤꯅ ꯀꯔꯤ ꯈꯜꯂꯤ ꯀꯥꯏꯅ ꯈꯟꯕ ꯍꯩꯕ ꯅꯠꯇꯕꯅ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯑꯇꯩꯗꯨꯒ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯑꯁꯣꯝꯗ ꯃꯂꯥꯇꯤꯗꯤ ꯃꯆꯥꯅꯨꯄꯤꯒ ꯒꯣꯔꯣꯕꯒ ꯄꯨꯟꯅ ꯌꯨꯝꯗꯨꯗ ꯑꯃꯠꯇ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯤꯄꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯕꯅꯤ ꯑꯗꯨꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕꯗ ꯃꯆꯥꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯁꯨ ꯒꯣꯔꯣꯕꯁꯨ ꯑꯃꯠꯇ ꯌꯨꯝꯗ ꯂꯩꯇꯕ ꯑꯗꯨ ꯇꯝꯂꯨꯕꯗ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗꯤ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕꯗꯨꯕꯣ ꯅꯆꯥꯅꯨꯄꯤꯅ ꯑꯗꯨꯝ ꯍꯥꯏꯔꯝꯂꯒ ꯑꯗꯨ ꯐꯥꯎꯕꯗ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯊꯣꯛꯏꯕ ꯀꯅꯥꯅ ꯈꯪꯅꯤ ꯑꯩꯗꯤ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯐꯥꯒꯤ ꯖꯣꯒꯥꯏ ꯑꯣꯏꯗꯕ ꯄꯥꯗꯕ ꯑꯗꯨꯝ ꯍꯥꯏꯔꯒ ꯂꯩꯕꯗꯨꯗ ꯐꯥꯒꯤ ꯇꯧꯔꯤꯕꯣꯏ ꯅꯤꯡꯂꯨꯕꯅꯤ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯍꯧꯗꯣꯡꯗ ꯉꯥ ꯁꯦꯟꯅꯧ ꯍꯥꯏꯅ ꯊꯥꯖꯤꯟꯕꯒ ꯆꯞ ꯃꯥꯟꯅꯔꯦꯗꯅ ꯑꯁ ꯑꯃꯨꯛꯇ ꯐꯤꯡꯒꯠꯄꯤꯈꯤꯅꯨꯕ ꯀꯩꯅꯣ ꯈꯟꯅꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯑꯃꯨꯛ ꯈꯟꯅꯗꯧꯔꯤꯒꯦ ꯃꯥ ꯆꯦꯟꯕ ꯌꯥꯝꯅ ꯄꯥꯝꯃꯦꯅ ꯆꯦꯟꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯝ ꯆꯦꯟꯖꯔꯁꯅꯤ ꯃꯥ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯦ ꯁꯤꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯤꯈ꯭ꯔꯕꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯂꯥꯇꯤꯒꯤ ꯅꯨꯄꯥꯗꯨ ꯃꯅꯥ ꯄꯥꯏꯕ ꯌꯥꯗ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯕ ꯃꯆꯥꯅꯨꯄꯤꯗꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯅ ꯁꯤꯈ꯭ꯔꯦ ꯈꯟꯅ ꯁꯥꯎꯅ ꯉꯥꯡꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯑꯃꯗ ꯂꯩꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯃꯂꯥꯇꯤꯗꯨ ꯃꯆꯥꯅꯨꯄꯤꯗꯗꯤ ꯇꯥꯏꯅꯒꯦ ꯍꯥꯏꯗ ꯖꯥꯃꯤꯅꯤꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯖꯤꯜꯂꯝꯃꯤ ꯃꯁꯤ ꯄꯨꯝꯕꯁꯦ ꯃꯥꯒꯤ ꯖꯥꯃꯤꯅꯤ ꯍꯥꯏꯕꯗꯨꯅꯅꯦ ꯊꯣꯛꯍꯜꯂꯤꯕꯅꯦꯕ ꯃꯥꯅ ꯃꯁꯤꯗꯩꯁꯤꯗ ꯑꯄꯪꯕ ꯁꯥꯕ ꯗꯥꯀꯨ ꯑꯃ ꯌꯨꯝꯁꯤꯗ ꯊꯝꯖꯤꯜꯂꯝꯗꯅ ꯊꯣꯛꯂꯤꯕꯅꯦꯕ ꯑꯁꯤ ꯍꯥꯏꯅ ꯃꯂꯥꯇꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯐꯠꯇꯦꯗꯤ ꯍꯥꯏꯅꯤꯡꯗ ꯖꯥꯃꯤꯅꯤꯅ ꯁꯤꯟꯖꯤꯟꯗꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯆꯦꯟꯈ꯭ꯔꯤꯕꯅꯤ ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ ꯁꯥꯎꯔꯕꯁꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯈꯩꯁꯨ ꯂꯣꯏꯅ ꯎꯄꯥꯏ ꯂꯩꯇ ꯍꯟꯅꯈꯤꯔꯝꯃꯤ ꯃꯂꯥꯇꯤꯅꯗꯤ ꯃꯄꯨꯔꯣꯏꯕꯗꯁꯨ ꯋꯥ ꯀꯟꯅ ꯍꯥꯏꯖꯕ ꯉꯝꯗ ꯖꯥꯃꯤꯅꯤꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯒ ꯍꯥꯏ ꯖꯥꯃꯤꯅꯤ ꯅꯪ ꯑꯝꯇ ꯊꯣꯛꯂꯛꯎ ꯖꯥꯃꯤꯅꯤ ꯃꯥꯁꯨ ꯐꯅꯕ ꯁꯤꯜꯂꯨꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯐꯠꯇꯅꯕ ꯑꯣꯏꯔꯛꯂꯕꯗ ꯃꯄꯥꯜꯗ ꯊꯣꯛꯄꯁꯨ ꯉꯝꯗ ꯇꯟꯅ ꯑꯗꯨꯃꯛ ꯇꯥꯁꯤꯟꯅꯗ ꯂꯩꯔꯝꯃꯤ ꯃꯂꯥꯇꯤꯁꯨ ꯃꯄꯥꯜꯗꯒꯤ ꯀꯧꯕ ꯁꯨꯡꯂꯦꯞ ꯍꯦꯛ ꯂꯦꯞꯂꯝꯗꯦ ꯍꯥꯏ ꯖꯥꯃꯤꯅꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯄꯅ ꯐꯅꯤꯀꯣ ꯅꯪ ꯏꯃꯨꯡꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯀꯣ ꯑꯩꯅ ꯆꯪꯂꯛꯂꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯔꯣꯏ ꯑꯗꯨꯅꯅꯦ ꯅꯁꯥꯅ ꯈꯪꯅ ꯃꯄꯥꯜ ꯑꯁꯤꯗ ꯊꯣꯛꯂꯛꯄꯅ ꯐꯅꯤ ꯖꯥꯃꯤꯅꯤ ꯃꯂꯥꯇꯤꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯀꯥꯟꯅꯔꯣꯏ ꯈꯟꯅ ꯅꯣꯛꯁꯤꯟꯅꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯑꯝꯃꯤ 이놈아, 그이노 이함나 타즈드나 이아니 망골시다. 아이네, 낭기시다 판발락바 나띠. 낭나 떠리버시 그이노바. 아이부 와칼라마 따봉암드레. 아이나 그이다우크라기. 나띠. 낭나 다쿠 아마부 아빵 사르가 부락라가 유음도다 탐질람드나 하우직띠 이사하누피도 후크레다나 마시 뿜바시 낭기 톡시나 트라바. 가이데기노다 이놈아. 마두기 마땅다 이까리마다 캉다바 생바니. 아이나 와삭드나 하이리. 이마 깜빙옥자 시저게 아이 마도기 마땅다 까리마트 핵 야우다바니 어이다바 ꯉꯥꯡꯅꯨ ꯅꯪꯅ ꯂꯣꯏꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯏꯔꯜ ꯏꯊꯨꯝ ꯃꯌꯥꯝꯁꯦ ꯃꯨꯟꯅꯕ ꯌꯥꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯦꯔꯥ ꯏꯅꯃ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯕꯤꯒꯅꯨꯗ ꯅꯆꯥꯅꯨꯄꯤꯗꯤ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯒ ꯃꯤꯉꯣꯟꯗꯒ ꯕꯗꯅꯥꯝꯒ ꯄꯤꯒꯦ ꯈꯟꯕꯤꯒꯅꯨꯗ ꯑꯁꯤ ꯍꯥꯏꯅ ꯑꯅꯤꯗ ꯂꯥꯎꯅꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯎꯅꯕꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯌꯦꯡꯅꯔꯝꯃꯤ ꯃꯌꯥꯝ ꯆꯦꯟꯊꯣꯔꯛꯄꯗ ꯁꯔꯣꯖꯤꯅꯤꯁꯨ ꯌꯥꯎꯔꯛꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝꯗꯒꯤ ꯃꯥꯕꯨ ꯏꯟꯊꯣꯔꯛꯂꯦ ꯍꯥꯏꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯥꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯣꯟꯖꯦꯜꯗꯨ ꯇꯅꯤꯛ ꯏꯃꯥ ꯃꯂꯥꯇꯤꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯍꯦꯛ ꯎꯕꯗ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯅ ꯀꯅꯥꯒꯤ ꯏꯃꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯑꯩꯈꯣꯏꯒ ꯀꯔꯤ ꯊꯣꯛꯅꯔꯤꯒꯦ ꯍꯥ ꯅꯪꯒꯨꯝꯕꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯤꯃꯥꯡꯗ ꯌꯣꯟꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯏꯆꯥ ꯑꯃ ꯂꯩꯒꯗꯣꯏ ꯁꯔꯨꯛ ꯏꯆꯥ ꯄꯣꯛꯂꯝꯗꯕꯅ ꯐꯕꯅꯦ ꯅꯄꯥꯅꯁꯨ ꯅꯪꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ ꯑꯗꯨꯅ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗꯨꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯁꯛꯇꯥꯁꯤꯡꯁꯤꯗꯤ ꯃꯈꯣꯏꯒꯤ ꯂꯋꯥꯏ ꯊꯋꯥꯏꯁꯤꯗ ꯀꯨꯏꯅꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ ꯆꯠꯆꯍꯧꯔꯒꯦꯗ ꯑꯩ ꯍꯣ ꯆꯠꯈ꯭ꯔꯣ ꯌꯦꯡꯅꯤꯡꯗꯕꯅ ꯅꯥꯔꯦ ꯖꯥꯃꯤꯅꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯔꯣꯖꯤꯅꯤꯅ ꯏꯅꯦ ꯏꯃꯥꯁꯦ ꯀꯅꯥꯒꯤ ꯏꯅꯦ ꯅꯣꯏꯒꯤ ꯐꯅꯕ ꯁꯤꯜꯂꯨꯕ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯅ ꯆꯥꯔꯒ ꯏꯅꯦ ꯀꯥꯏꯅ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯌꯣꯜꯂꯒ ꯅꯨꯡꯁꯤꯗꯧꯕꯒ ꯃꯥꯜꯂꯤꯅꯦ ꯍꯩꯇꯧꯉꯝꯕꯤ ꯂꯝꯀꯦꯠꯄꯤ
ꯅꯪꯅꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯉꯣꯟꯗ ꯏꯅꯦ ꯍꯥꯏꯅ ꯍꯦꯛ ꯀꯧꯔꯛꯂꯕ ꯁꯤꯃꯤꯟꯅꯒꯗꯕꯅꯤ ꯈꯪ ꯑꯁꯤ ꯍꯥꯏꯅ ꯖꯃꯤꯅꯤꯁꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯄꯉꯥꯡꯗ ꯉꯥꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯁꯔꯣꯖꯤꯅꯤ ꯎꯄꯥꯏ ꯂꯩꯇ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯏꯟꯊꯣꯔꯛꯂꯕꯗ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯏꯁꯝ ꯁꯝꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ ꯍꯥꯏꯅ ꯍꯥꯏꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯕ ꯃꯥꯅ ꯂꯩꯕꯗꯨꯗ ꯒꯣꯔꯣꯕ ꯃꯁꯥ ꯐꯥꯎꯕ ꯉꯛꯂꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯕ ꯃꯇꯧꯗꯨ ꯎꯕꯗ ꯋꯥꯈꯜꯗꯒ ꯑꯁꯨꯝꯅ ꯈꯜꯂꯤꯕꯅꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯩꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯣꯟꯅꯔꯕ ꯖꯥꯠꯂꯅꯦ ꯊꯥꯏꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯉꯥꯡꯕ ꯁꯛꯄꯒꯁꯦ ꯈꯣꯟꯂꯩ ꯈꯣꯟꯗꯥꯒꯁꯦ ꯌꯥꯝꯅ ꯍꯥꯎꯇꯕꯅꯦ ꯑꯗꯨꯕꯨ ꯇꯞꯅ ꯏꯪꯅꯒ ꯍꯥꯏꯕ ꯍꯩꯕꯁꯤꯗ ꯑꯩꯗꯤ ꯄꯨꯡꯉꯛꯂꯤꯅꯦ ꯑꯁꯨꯃꯥꯏꯅ ꯑꯁꯨꯝ ꯇꯧꯔꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯆꯥꯛꯈꯨꯝꯒꯁꯦ ꯆꯪꯕ ꯇꯝꯕꯤꯔꯛꯀꯦ ꯑꯁꯤ ꯈꯟꯅ ꯒꯧꯔꯣꯕ ꯑꯗꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯅꯧꯔꯤꯕꯒꯤ ꯃꯥꯗꯤ ꯇꯧꯁꯤꯟꯅꯔꯤꯕ ꯑꯣꯏꯔꯝꯃꯤ ꯍꯞꯇꯥ ꯑꯃꯒꯤ ꯇꯨꯡꯗꯒꯤꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯑꯗꯨꯃꯛ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯇꯨꯝꯕ ꯁꯨꯡꯍꯧ ꯍꯧꯒꯠꯇꯕ ꯑꯗꯨꯗ ꯒꯧꯔꯣꯕꯅ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕꯤꯔꯕꯅꯤ ꯑꯗꯨꯒ ꯇꯨꯝꯕ ꯍꯧꯗꯣꯛꯄꯅꯤ ꯍꯥꯏꯅ ꯆꯪꯂꯛꯂꯝꯃꯤ ꯍꯩ ꯇꯥꯔꯤꯕꯣ ꯀꯩꯅꯣ ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯇꯧꯕꯅꯦ ꯑꯁ ꯑꯩꯗꯤ ꯅꯪꯁꯦ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯑꯁ ꯄꯪꯉꯥꯡꯗ ꯉꯥꯡꯂꯛꯀꯅꯨꯀꯣ ꯌꯨꯝꯅꯦꯅ ꯃꯤꯔꯥꯡ ꯏꯊꯥꯡꯉꯗꯅ ꯑꯩ ꯏꯁꯥꯁꯦ ꯍꯛꯀꯠꯆꯕꯅ ꯂꯣꯏꯔꯕꯅꯦ ꯑꯗꯨꯅꯔ ꯇꯨꯝꯁꯤꯜꯂꯒ ꯂꯩꯔꯤꯁꯦ ꯍꯣꯏ ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦꯕ ꯄꯪꯉꯥꯡꯗ ꯉꯥꯡꯂꯛꯀꯅꯣꯕ ꯑꯗꯨꯒꯅꯦ ꯌꯦꯟꯁꯥꯡꯗꯣ ꯈꯔ ꯍꯥꯎꯍꯟꯁꯤꯀꯣ ꯁꯧꯒ꯭ꯔꯤꯒ ꯉꯥꯔꯤ ꯃꯦꯠꯄꯒꯗꯣ ꯑꯩ ꯌꯣꯠꯄ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤꯗꯗꯤ ꯑꯗꯨ ꯅꯠꯇꯅ ꯆꯥꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇꯦ ꯅꯪꯕꯨ ꯑꯁꯤ ꯆꯥꯒꯦ ꯍꯥꯏꯅ ꯂꯥꯛꯏꯕ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯁ ꯃꯤꯅꯗꯤ ꯈꯨꯡꯒꯪ ꯅꯨꯄꯥꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯗ ꯂꯥꯛꯄꯤꯕꯒꯤ ꯋꯥꯅꯦ ꯑꯁ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯕ ꯃꯣꯏꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯑꯣꯏꯔꯝꯂꯦꯗꯅ ꯀꯅꯥꯅꯕꯨ ꯅꯨꯡꯉꯥꯏꯗꯣꯏꯅೋ ꯆꯥꯅꯤꯡꯕ ꯑꯃꯠꯇꯁꯨ ꯆꯥꯕ ꯐꯪꯗꯦ ꯊꯛꯅꯤꯡꯕ ꯑꯃꯠꯇꯁꯨ ꯊꯛꯄ ꯐꯪꯗꯦ ꯑꯩ ꯌꯥꯝꯅ ꯋꯥꯔꯦꯗ ꯀꯔꯤꯅꯣꯕ ꯅꯪꯅ ꯊꯛꯅꯤꯡ ꯆꯥꯅꯤꯡꯉꯤꯁꯤꯕꯣ ꯀꯔꯤ ꯑꯣꯏꯅꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯁꯔꯣꯖꯤꯅꯤꯗꯣ ꯌꯨ ꯊꯛꯅꯤꯡꯉꯦ ꯍꯥꯏꯒꯨꯝꯃꯗꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯒꯧꯔꯣꯕ ꯄꯥꯈꯠꯅ ꯍꯔꯦ ꯂꯣꯏꯔꯦꯗꯅ ꯏꯃꯨꯡꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯕꯣꯛꯁꯦ ꯂꯥꯏꯇꯤꯟ ꯌꯥꯝ ꯅꯤꯡꯖꯕꯅꯦ ꯑꯗꯨꯒꯨꯝꯕꯒ ꯇꯧꯔꯗꯤ ꯃꯥ ꯍꯥꯠꯄꯒꯤ ꯄꯥꯎ ꯄꯨꯖꯅꯤ ꯑꯁ ꯑꯗꯨꯗꯅꯦ ꯇꯟꯗꯅ ꯑꯩꯅ ꯄꯥꯕꯨꯡ ꯕꯣꯀꯨꯜꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯕ ꯌꯥꯈꯤꯗꯕꯗꯣ ꯑꯁ ꯑꯩꯗꯤꯕ ꯀꯩ ꯀꯤꯗꯅ ꯆꯦꯜꯂꯒ ꯁꯧꯃꯣꯛꯅꯦ ꯍꯥꯏꯕꯗꯣ ꯇꯧꯔꯕ ꯀꯝꯗꯧꯅꯦ ꯑꯁꯤ ꯍꯥꯏꯅ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯌꯧꯕ ꯐꯥꯎꯕ ꯆꯤꯡꯈꯠꯈꯤꯔꯝꯃꯤ ꯒꯧꯔꯣꯕꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯒꯨꯝꯃꯗꯅ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯍꯥꯏꯔꯒ ꯀꯨꯏꯅ ꯂꯩꯔꯅꯨ ꯊꯨꯅ ꯍꯧꯒꯠꯂꯛꯑꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯧꯔꯣꯕꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯔꯝꯃꯤ ꯁꯔꯣꯖꯤꯅꯤꯗꯤ ꯃꯄꯨꯔꯣꯏꯕꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯍꯦꯟꯅ ꯄꯦꯟꯗꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯒ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯑꯃ ꯑꯅꯤꯗꯤ ꯍꯧꯈꯤꯔꯝꯃꯤ ꯋꯥꯅ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯇꯝꯁꯤꯟꯕꯅꯤ ꯃꯄꯨꯔꯣꯏꯕꯅꯒ ꯇꯞꯅ ꯏꯪꯅ ꯇꯥꯛꯄꯤꯕꯒ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯃꯅꯦꯝꯁꯤꯡꯅꯁꯨ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯅ ꯆꯠꯅ ꯂꯣꯟꯆꯠ ꯈꯔ ꯇꯥꯛꯄꯤꯕꯗꯒꯤ ꯁꯔꯣꯖꯤꯅꯤꯗꯨ ꯇꯞꯅ ꯃꯄꯨꯛꯅꯤꯡ ꯑꯣꯜꯂꯛꯄ ꯍꯧꯔꯛꯂꯕꯅꯤ ꯅꯣꯡꯃꯁꯨ ꯁꯔꯣꯖꯤꯅꯤꯗꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯅꯨꯡꯊꯤꯜ ꯄꯣꯕꯣꯛ ꯑꯗꯨꯗ ꯒꯧꯔꯣꯕꯒꯤ ꯃꯟꯖꯨꯅꯔꯕ ꯐꯨꯔꯤꯠꯇꯨ ꯁꯦꯒꯥꯏꯔꯦ ꯍꯥꯏꯅ ꯐꯣꯠꯂꯝꯃꯤ ꯐꯤꯗꯨ ꯐꯣꯠꯅ ꯋꯥꯈꯜꯗꯁꯨ ꯑꯁ ꯏꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯁꯦꯒꯥꯏꯕꯗꯤ ꯍꯥꯏꯔꯨꯅꯨ ꯐꯤꯔꯣꯟ ꯐꯥꯎꯕ ꯑꯅꯤꯔꯛ ꯍꯟꯅ ꯁꯦꯠꯄꯗ ꯃꯜꯂꯕꯣꯏ ꯅꯤꯡꯗꯅ ꯍꯟꯅ ꯌꯦꯡꯄꯣꯟꯇꯦ ꯑꯁ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯡꯉꯥꯏꯕꯅ ꯑꯋꯥꯕ ꯈꯪꯗꯦ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯕꯅꯦ ꯑꯗꯨꯕꯨ ꯂꯥꯏꯔꯈ꯭ꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤꯗꯤ ꯂꯥꯏꯔꯕꯒꯤ ꯑꯋꯥꯕꯁꯦ ꯁꯨꯝ ꯈꯪꯂꯛꯂꯦ ꯑꯁꯤ ꯈꯟꯅ ꯃꯪꯗꯨꯅ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯃꯄꯨꯔꯣꯏꯕ ꯒꯧꯔꯣꯕꯗꯨ ꯊꯕꯛ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯪꯂꯒ ꯂꯩꯕꯗꯨꯗ ꯇꯥꯔꯤꯕꯣ ꯅꯪꯕꯣ ꯇꯥꯏꯌꯦ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯗꯣ ꯊꯕꯛ ꯍꯥꯏꯕꯗꯨꯕꯨ ꯀꯝꯗꯧꯔꯒꯦ ꯊꯕꯛꯇꯨꯕꯨꯗꯤ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯕꯗꯨꯃꯛ ꯊꯕꯛ ꯃꯄꯨꯗꯨꯗ ꯍꯥꯏꯔꯦ ꯑꯍꯟꯗꯨꯅ ꯁꯤꯟꯕꯤꯗꯅ ꯃꯥꯃꯒꯁꯨ ꯎꯅꯔꯦ ꯑꯩꯈꯣꯏ ꯃꯥꯃꯒꯕꯣ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯈꯔ ꯁꯥꯎꯔꯤ ꯍꯥꯏ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯈꯪꯕ ꯇꯥꯔꯦ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇꯁꯨ ꯅꯣꯡꯒꯅꯤꯗ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯪꯕꯨ ꯃꯤꯃꯥꯡꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯆꯥꯎꯊꯣꯛꯍꯟꯒꯅꯤꯗ ꯑꯁ ꯑꯩ ꯃꯗꯨ ꯑꯃꯠꯇ ꯍꯦꯛ ꯄꯥꯝꯗ꯭ꯔꯦꯗ ꯑꯩꯒꯤ ꯍꯥꯏꯕꯨ ꯃꯈꯣꯏ ꯇꯥꯅ ꯅꯨꯡꯁꯤꯕꯤꯕ ꯑꯁꯤꯅ ꯑꯩꯒꯤꯗꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦꯗ ꯁꯦꯡꯂꯕ꯭ꯔꯅꯦ
ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯕꯨ ꯃꯤꯌꯥꯝꯅ ꯂꯥꯏꯔꯕꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯍꯣ ꯀꯔꯤꯃꯠꯇ ꯍꯦꯛ ꯈꯟꯕꯤꯌꯨꯔꯅꯣ ꯈꯟꯗꯧꯕ ꯑꯩꯅ ꯈꯟꯕꯤꯗ꯭ꯔꯒ ꯂꯣꯏꯔꯦ ꯑꯁ ꯅꯪꯁꯦ ꯑꯩꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯌꯣꯟꯅꯔꯦ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯀꯥꯟꯗꯗꯤ ꯑꯃꯨꯛꯇꯣꯏꯕ ꯑꯐꯥꯎꯕꯤ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯑꯣꯏꯅ ꯊꯦꯡꯅꯈꯤꯕꯅꯤ ꯍꯣ ꯃꯇꯝꯗꯨꯗꯅꯅꯦ ꯑꯋꯥꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯗꯨꯅ ꯍꯤꯡꯕꯁꯦ ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯔꯒ ꯂꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯕ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯑꯩꯅ ꯅꯇꯧ ꯌꯦꯡꯒꯦꯅ ꯂꯛꯅꯕꯅꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯑꯁꯤ ꯍꯥꯏꯅ ꯒꯧꯔꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯕꯣꯏ ꯀꯩꯕꯣꯏ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯔꯣꯖꯤꯅꯤꯗꯣ ꯐꯅ ꯍꯩꯇ꯭ꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯇꯝꯁꯤꯟꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯍꯩꯕꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯐꯥꯎꯕ ꯄꯥꯡꯗꯨꯅ ꯑꯇꯩ ꯂꯩꯇ ꯂꯥꯏꯔ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯀꯟꯅ ꯁꯨꯅꯣꯝꯕꯗꯒꯤ ꯍꯦꯟꯗꯣꯛꯅ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯅꯠꯇ꯭ꯔꯕꯁꯨ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯇꯩ ꯃꯅꯥꯎꯗ ꯂꯩꯕꯗꯨ ꯋꯥꯈꯜꯗꯨ ꯌꯥꯝꯅ ꯄꯤꯛꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩꯗ ꯃꯆꯥꯒ ꯃꯌꯥꯒꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕ ꯑꯗꯨꯗꯗꯤ ꯑꯍꯜ ꯑꯅꯤ ꯑꯗꯨꯁꯨ ꯄꯦꯜꯂꯗꯨꯅ ꯃꯆꯥ ꯅꯤꯉꯣꯜꯕꯨ ꯂꯧꯈꯠꯄꯤꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ